US के Anouba territory ni Haina Laothokkhre मालेम की लेबाक सिंगना थाव पुथोक पुसिन तौबदा यामना मरुओइबा इसिंग लंबी अमा ओइरिबा Strait of Hormuz इराना अथिंगबा थमलखिबगा लोइना लंबी असिबु US के Anouba territory ओइरि हाइना President Donald Trump ना लाउथोरख्रे President Trump ना Strait of Hormuz bu US के Anouba territory ओइरि हाइबा मैप अमा महाकी सोशल मीडिया प्लेटफॉर्म अमा ओइरिबा Truth Social दा थागलखिबनी President Trump na Strait of Hormuz ki mami ama social media da thadorkibaga loinana maruoiba ising lambi oiriba Strait of Hormuz Washington gi khubam nungda mapumfa na thamle haina phongdorakhi President Trump na social media da thadorkiba mami asida Iran da hena khoshau na hanbagada natana leibaga dugi top negotiator Mohammad Raghib Ghalibaf na Tehran gi demand sing US na phanghanjuba fawba ising lambi asi thingjingkhigani hairi